Manipur Top Trending News na tungan-tungan reliable source sindagi lakot jaraga mata-matam di oiba maru oiba i-pausing patukuna khanghanjari ahanbada yamna nungai pau amada Arvin Moirangthiambu UK da Civil Service Officer oina khankhre July 18 Manipur gi naha oiba Arvin Moirangthiambu United Kingdom gi East Sussex Council gi local government ki makhada Civil Service Officer oina khankhre hari mahaku officer oina selection tawkhriba sigi lenjaningai oiraba Brighton and Port City Council gi manung chanani hari Mahak Brighton amasung Port City da leiba tongan-tongan ba housing unit lising tara mga hendagi management kamari lenena complex amasung grievances okhan nabagi team gi customers Kylie Heritage Foundation da education assistant oina thabak tarumki Arvin Moirangthiam United Kingdom gi University of Sussex Institute of Development Studies IDS tagi government development amasung public policy da master degree pass tokibani aduga masigi mamangdana mahak Delhi University gi Hindu College tagi political science da BA honors pass tokibani mahak Bishnupur district ki Pebulam Jauga June 1990 ga 8 ga pokibani mahaki apopagi ming Moirangthiam Asmi Kumar amasung apopagi ming Dampati kawi makha tarpada RSS ki Mohan Bhagavatna chahi 15 surabadi politics tagi pothagadabani haikpada miyamna Narendra Modi da miyeng thamraki New Delhi taraga mathoi numit kharni gi mamanga Rashtriya Swayam Sevak Sangha RSS ki makok thomba luchingba Mohan Bhagavat na masagi chahi 15 surabani singdi politics tagi pothagadabani haibu wafam khongdong lakhibada Congress na opposition leader singna chaliba chahi asigi September taraga tareta masa gi chahi 15 suragadaba Prime Minister Narendra Modi da miyeng punamak thamraki RSS ki luchingba asina waham asi khongdokre haina Asigi mapanda Nagpur da pangthokiba RSS ki senior leaders marapan legal gi maramda iba larik ama pongbagi thoramda legal masa busu tarama ukibada mahakna wahum asi phungdokibani RSS ki lusingba Mohan Bhagavatna wahum asi bandabanda pangthokiba sangkha asigi mifam patungda phungdokibani haiki marapan legal na mahaki maramda iba larik ong dokagi maramda saruk laragna phungdokibada Mohan Bhagavatna wahum asi phungdoklubadagi mahaki firem asida miyamna mangonda noknaba outlay hairagna Nongnarag miyam aduna mahaki wahum asida haktina lawde maramdi chahi 15 suraba aingonda sol ama khudol tamlibasigi wanto aidi khani chahi 15 surapada sol ama khudol tamba haibasi nahak ahal ore potharo haipani haina lawi haki Mohan Bhagavatna pungdokhiba wahum singi manungda mipum khunimangna chahi 15 suraba matungda pothabagi wakal asi tawtopaga lenena khangadabani adum oinamak miyai aduna mangna chawthupchariba adugi khudong sabadi lawnaba honari dabani haina su pungdokhi hari Amanda RSS ki lusingba asina wahum asi phongdorpada Congress ki MP su oiba General Secretary Joyram Ramesh na Prime Minister Narendra Modi di nasigi September taraga tarita masagi sahi 15 suragani haiba wahum su phongdokre lenana Prime Minister na su RSS ki lusingba sida mahaku sahi sigi September taramathoida sahi 15 suragadabani haiba wahum phongdorkadabani wahum asi aduga Shiv Sena UVD gi Rajya Sabha ki MP Ajay Rawat nadi Narendra Modi na mumangkakta BJP gi senior leaders singi manungda LK Advani Murli Manohar Joshi amasung Jaiwan Singhan singbasu chahi 15 surapada politics tagi potahan kibani hairaduna hojikti wahum asi mahak masana su ngakuna chakadariba haibadu yenglasi haiki RSS ki maru aiba hauguwa amanadi Mohan Bhagavatna phungdokhiba wahum asi mahakna haikiba singda yaudabani amasung haifam thoktaba wahumni haina phungdoknakre hairi panda yabadi RSS ki maikaidigi sangha gi manga suba chief oikiba ke Sudarshan di masagi chahi 19 da lauthokibani hairi makha tarpada Donor Minister amasung Governor na project sing review tawkhre Raj Bhavan da Governor in Council gi mifum pangthokre Operation Sindur da laikhidraba Yaripo Kambem mathok ekai dagi BSF ki Constable Deepak Inga Khamgi Manau nupada Police ki Assistant Sub Inspector P da yaba pikre July 18 Department of North East Region Donor gi Union Minister Jyoti Ditra M Sindhya amasung Governor AK Balana punna chialoduna Ministry asigi makhada Manipur da pakhatpa tongan ba sapot thawangi project singi thabak sing thon sing review tawkhre review gi thabak asi ngasi Imphal gi Raj Bhavan da pangthokibani adubu donor gi Union Minister di Bachul Bota Sauyaki mangna review meeting asida saru yaraduna mahaki oiba waham sing phongdokhi mifum asi manung chana Chief Secretary PK Singhana hojik Ministry asigi makhada Manipur da pakhaliba project singi maramda kup achumba wahum sing amasung project sing asi pakhatpada mayok naba khudong sadam sing marik chumna paudamki chaliba sahi sigi April taraga tareta Manipur da pakhatpa Ministry asigi thabak thoram singi matangda kanabada mangjel thana pakhatkadabani haiba thabak thoram singsu nahonga ningsingki Ministry
asigi handloom, handicraft amasung textiles yauri aduga Manipurda polobu hena sakothanba tourism sector hena sakothanba transport amasung connectivity gi fibam pagathanba NMEOOP gi makhada palm oil thabagi thabak umang chawsinhanba Manipurda environment hena pagathanba ungangsing sakothanba Prime Minister Office na priority pirakpa project sing kupna yengsinba amasung donor amadi NEC gi makhada paikhalabsu losinba ngamdana leriba project sing losinhanbagi matangda su kupna khanaki Chief Secretary gi maikaidagi marik chumba report thamlaba matungda donor minister na points khudimaki feedback sing pirakhibaga loinana Manipur lengaki official singna project sing bu mapung fana losingadabani haina pungning thawatli donor minister gi wafum tara matung governor na mari lenaba official singda project sing asina miyamda piningiba pandam adu phangba ngamnaba umang saksinaba thawak pangthoknaba okta pikhi donor minister amasung governor na punna share lauduna pangthokiba ngasigi review meeting da principal chief conservator of forest lengaki senior administrative Secretary Singh Norris Council gi official singsu video conference ki kuthang dasau yaki amaronda February tara hundegi Manipurda chalaikliba president rule lengaku lusingakliba governor AK Balana share lauduna ngasi Raj Bhavan laiba mahaki conference hall da governor in council gi mihum pangthokre mifum asida chief secretary governor gi secretary amasung tongan ba losing singi senior official singa sau yaki mifum asida lengaki maikedi thabak thawam sing pathapada tathupaga lenona kosam nanaba masung uksil sengna miyamda kana hanggadabani haibu wahamda akchina kanaki amaronda ngasigi governor in council gi nifomna andak lepak asina theory singi mayokra thirty operation sinduda lebaki damak pawaikat khaba Imphal East ki yariko yambem mathak lekai dagi tare suba BSF ki constable Deepak Tingakham chahi kunga manga gi damak mahki pokminaba manawnupa nawbada home department ki makhada Manipur police assistant sub inspector ASI gi pampibada ayaba piki appointment asi laikidraba Deepakna lebaki damak kathokibadu sakhanglabaduna miyamgi minungsi amasung akhanaba maramsingda yenglaga pibani hairi mahak Jammu and Kashmir gi RS Pura sector da May 10 2025 da wathok pangthong ingaida Pakistan gi force singa chatharkiba cross border firing da tina sokpadagi laikannabada kanba ngamdana mathangi numita laikidabani aduga May 15 2025 da pangthokiba governor in council gi mifamasu mahaki imungda Major Laistram Jyotin Singha Ashok Chakra laikidaba atumba piki ex gracier scheme makhada lupa lakh tara da hengatladuna ex gracier pibadasu ayaba pikhrabani panba yabadi laikidaba Deepak Tingakham gi apopa CH Bon Biharina governor da ai bachero ama pisinduna mahaki manawnupa nawbedu Manipur lengaki makhada chana pathabak am pirinaba hajarkibani maronda lamdamsida work culture watpadagi construction gi chada yankaidi mapan gi simising thabak suri TS Subakumar state sigi construction workers sing chada yankaidi mapan gi simising thabak suri masi lamdam sigi singmi isina work culture watpa amadi state sigi miyamasu lamdam sigi simising da thajaba watpadagi miyamgi ulkhangna section thabak suduna lamdam sida work culture sagatpa mathoktai haina engineer TH Subakumar Maithina phongdokre Manipur State Center na sinduna good concrete construction practice haiba hiramda numit humni chupna sathagadaba khana nainabagi mifumda nungi obo wawo piratuna phongdokibani tonga ba mahum singdagi singmi singyauna phongdokiba tawamsida IEI Manipur State Center gi forum chairman engineer Moirangthem Lokendro center asigi chairman engineer L Swami Kumar Manipur concrete forum gi former president Aribam Joy Chandra Loisang asigi honorary secretary Dr. TS Subha Chandra amadi numit humni sathagadaba kana nainaba thoram sigi convener engineer TH Subakumar na mathangsina akoiba mitung thoram mapu amadi akhanaba mithun sing oina sau yaki pisatau construction dasu loisang gi maikaidagi ikai kumnaba utuna kung thagatti relief camp ta laikiba masari sahi marfu suromyo amasu ngasi laikidare film achoba koba lanjanar pamyo ama ngasi masagi anabana maram oidana laikidare hari Lesakata Manipur Top 20 News po nungsibituna siya amadi subscribe bilang bagi damakta hanya litan tagapag pundok sari amadi lingko na miyang bisi bato bang ngamba o jagi hajari